Mutada Mangolatana Mayambu Kuramjari, Luna YouTube channel the Libiriba, Snow Mayambusu, Mangolatana welcome to Jari, Mayambu Hangait and Takachari, Luna, Snow Mampamatama Sukuba Snow Mayamna Mangolati channel Sibu, Ming Tabiri, I will support to be the Mokta, Mayamu Hangait and Takachari Mayam, Atopa YouTube channel Nataba, Snow Mayamnasu, Mangonata channel Sibu and Biraga support to Biba, Video Ming Tabi the Mokta, Hangait and Takachari Mayam. Dong si nungsijabe channel YouTube channel le biriba channel almaisu YouTube channel di pai bira haga ko channel hambita ba support to biba channel me ambusu mangona tana khuramjari mayam dong si ai myang phamda ko jamna penda ba nungai ta ba ai wahi am jam phongok jage mayam tabiu ai video sibu mayam channel sine yengba matamda minute kitang jamma basu ko ai video sibu yengbiraga tabiraga Karida Sori Bono Kada, Sumi Bono, Karia Kaibulaki, Karia Kabajawi Habito, Mayamishino, Comenda, Hibiramu, Comenda Hibiro, Madu Damutai, Sharu Jajarimia, Mayang Ayabagi Matu Ina, I chinen the Sibu used to Jagger, Mayangi Apamu Daba, Ko, Akai, the Tagi 18 block of the Gabon Tamjaki Mayam, Nasi Mayamasini. Saki February day 26, I lucky put the Luhum Sale, Luhumase, I Manipugi, Chanipi Mani. Manipuri magi celak pani celaga kasal laki pugi dhamani mahal hong mose hadi ai gona baton top nai nei sei sapa chapani mayam chapa se ai nei sei ado ichan ni se jam nungsi ko jana su nungsi ichan je dhaman du su aina kan to bani ado aina firon sepi tana habadi luhong se mayam ichan se jam nungai te luhong ni se maki damak tane habada imphal dagi maki relation magi family kanam laktre maram di kaina da kaigum khudung tang chadab dagi moi lakpa kamtre ko ado ichan ni pi adugi imphal dagi lakcheri ba chelei bani pi macha sigi mogi mani ama kasara thajai kasagi itei masi kasar bobinda leba itei mani itei maga tadagana ko maki mama pa sara haga ichan sigi luhum dan pi bani mayam ado mayam asini masagi luhum matam sita luhum lore complete lore luhum khotong lodana mogi akhoki kwala na ba khona ba maksi lore ga ko ngasagi ichan Manipugi kainan pi macha se mause magi mathomo sikitang nungai ta ko ngasi ichani che ma ai luhonga ga ai family jaw to ba ai mai pa jaw to ba magi imu ba jaw to ba se mi obge thamo to nungai ta phawe ko madu nungai ta phawdu bus phawbani na ko mayam sagi nipa macha haiban pi macha se kana lu thingba ngamde ko sagi ichan sigi wakhal nungai na harau bone ne ko hoi thabal chong ba hai kai mati ma thabal chong madu thabal do aina aisu harau boy nusi boy ko aina video se 24 ra 25 minute kana aina short video thanga chabani mayam modai kasu lana khalude tawriba thangri bisu long khongdo ba sankritan gi bichal ore sangitong complete already complete lore matungda ko ichana dugi mathong harauna ba mu khine ba na ko masi mama gi maram dam chanabini ngasi all kasar asam manipur da lere ba mate punam mama ki ds ki chanabi mama ki khungang gi niyom mama ki khungang gi cholon lone khine ba lai ko thaban chongan chomuri nati ado aina ngasi chinaw sing phamda haning mudi karina da ai jamna nungai jete ai ngasi baw ai channel paijari ba mangol na ta channel su 1 years ai sudri 6 7 months 8 5 6 months running da ai channel si mayam support to bi de ai 1k jojaki ko ngasi su mayam na yeng bi dana ai channel si bo mayam support to bi dana ai hoji 2.6k ko 2600 700 running ai subscriber sujare mayam support to bibasi masi tamta mayam bo aina haning aidan thagachari isnaw mayam purma ado aina isnaw singda haning mudi kari naida hoi sagi akhoina ichan adugi mathamo nungai jedaba ko ma penjedaba sagi lamdamna thamna ba kobuni na khudung kitang chadabdi my family singse laktabdagi ko mani amana dan pibasi ma thomoi nungai jedaba hai tare masida nipamcha singi thammati chungbase aina 24 ki short video da thanga charusiga isinaw sing aina haijaning mudi kaina maduga comment da wahi wata phajeda ba hahi da wahi ngang season biba masi kitang nungai da phawre next amana karin habda hawkip ko hawkip cookie ni adu cookie hajin na ai madu kai chu mo lawtre ai di any ai channel promote ai cookie ga si wa i wa ma haide ai moi phai swade phate swade moi na thingam do lap ma thamgrasi ko ngasi kana gumbai isinaw video ama to matamda kana gumba kitang suiba ma samna ma lipa matamda isinaw ma miyang tabi na le karigina da madu channel do
share togdagi download todaga myana video tongala harga ai views kana banana ai dinga si myam isinau da ina channel paijari basidi ai myangi views henjana ba ame su 40 180 90 views ke 1 million jawnai da makta ai channel paijamati ai di myam isinau aina hek unaruba numita ai thamoi da nungai phaujakhiba channel asibu masiga ina channel asibu use tawjabani myam isinau myambu lana lobi ganu aduna hoi chumna hairo luhongbada thaman chongwa sidi tobino mangol nata haibasu nataga uncle haibasu inau haibasu ko tobino jargadi video da lothopyo yes phajawa phamni ado jamna crime thokpa video nate aina thanga chari se myam tabiu ko ngasi niyomati haiba taragadi kasaga manipur ga ayukan king hai tare myam du kasadi mati ni pimu oraga chanon twa thinjerga jen thongba jen jonba jen chaba madu akhogi kasadi tawdi torumba jai 10% umba the new unity hayu tagadi akhoi kasaga pandana basi ayukun jinga aina machima haijage ko aduna ngasi ai isamak nak sankirtani isai sakba ma ko all kasa sa manipur na international haitare akhoi na sankirtan khoina ngasi maitai gor sampradaya leibana sankirtan na sia aduna sankirtan je loina na asa organization magi pham puja misak amani ko adun takta atopa kanu dasu aisu organization puja misak amani manipur crime first am thopa matam da khoi jamna support tawjaki kaida irei bak imali bak manipur haidana ai isamak jaujare harga ai kem kya chalaga ai khoi su angamba manipur isnau gi damukta khoi mating tawjaki kem khuding chachadana khoi hek manipur awaba tarakpa matam siko hoi chumi yes ai manipur maki chachapa ngamjaki de ko kasada lakiba manipur gi chelak ba lanjene ba mayam purbo ai support tawja hoji musu mayam na khambire mani lakipur online news kasal live kasal diary kasal lakipur khungang mapan kan maluk aina mayam tabiram gani adugo su ai saru jajai ai samai member oijari misak amne khoi madu su manipur support tawja adu beti ko support tawja to ai support to kaina ai ngasi ba ai chinen mayam evidence tawja yes amati tawgi ai samana chachadana kasal penagandi da landar pado mijuram di chelakpa madu kitang pendab dagi aina mayam da miyang tahanjabani sinau mayam aduna miu bhabasi chak hariba chak chari base chak sigi mahau mathum ahau athum khangba ngambi ba taragadi wahi wangang sangang beba kitang di bebhar tawraga mangbiu haiba phamje ai thamjage ai gi short video to ga jamna akai ba yaw khibu sunati chen du gi nuai taba ko mudu phongthok jabani maya na harun habi thingba ngamdi ko myam sino aduna ngasi channel le ba sino ai kai kum haijege ba all YouTube channel pabi sina maitai macha maitai ni pi isan ni che promote sina manipur thobi crime siga karamba channel kanguna manipur support to yauhi ge paisa lupa masi ma question ma hange myamda sil amagi video download to salaga ngamba tani nungaite awaba phungdok pani nungaite asini haibam tani only channel da aina support dam to jabari kaina hojai ge ite pari imom tani aina support to jaba kai ngasi ite pari na imphal gi ningon oramba jai du kasar hojai lamdamda asam da lagasu ngasi dukkan ga manipur lampham aduga iteima parina manipur imphal chale haraga mating support tawri sendei chingaba masai ma panghana chingaba madu ju natan handa chagi thasi mangdasu manipur chatana ko koto kya maitai tengol ga unatana iteima support tawjami adumai support tawbudo yes akhuju pame aduma tawbu really aduma pamjaba targadi admana puthopyu sinida akhona haijarisina mimgi video ma khaitang samnam tang phek chapa matanda sinau myana download toksale harga share toksale ga gi views hena ba tawje tothopiro mase sinau myam prama waro biganu ngasi ichan nipi macha duna phone tawna haire agi chagi mani siga ko nine jargadi khoi sespa oja dada do jargadi video do mutobiyo me hang comment si ai jam ikayen ai thamoyam soke nuaitre ai temana harba as kai wano temana ai logale ai video remove tawjai asumai na kana gu mana kai gu pam do obi targeti remove tawbiyo delete tawbiyo share tawbino igo wahi ong sangang phajabiu haibani aina haijari simayam ko ado mayam ai mayam da khut lona haijari ko ai se kitangi tension ka kali hai yes masiga ma lei kana gu machi dawsina ai gonda try engadi gi ma chenen pai se ma kyanam talent leibno masih kanam experience no hai bagi ai gono chayeng ma su jai ko hai ba comment siga atubu nating madi comment ne accept tok de kai no ngangi bo ngang sangang du jamna haidi sinau mo oi bagi musina bagi wahi ngang nati
hana ta su Tripura gi nupi macha ma ko mingdi kaure ichan mana Manipur thoiba awana asiga jamna wahi thi de ngang mudigi ko mayamna comment tawre adu ma ki Tripura gi organization ka yana ko NGO ka yana mangonda appeal to budigi mak local gi immediate my video dubu remove tawjare haiga mak makhuju tawjadra mayamda lale haibo phamse haijeki adu channel ka ya mana maki video dubu download to bire haraga adi asi hayo hauna bra asi wai si season bra asi to ba ni bi soi ba bi ko mi na lale haiba tagadi ngapi bam chang aduna asuma soiba thiba targati ngasi Manipur awana taraga nona nungai thokpa enjoy to ba je panbi gano kaino Manipur awa ta ba si karma maitei machang thamuida di panda bage haibani da loina ma mai thamui pare ai isa ma haije ki dana ko adugi mati aisu iramdam Imale Pak Manipur da mutta khoi support to ki mateng to khena ai hujik myam phamdai singduk chari ba adu ole amgat video mutani ko aina Dilip Kem chacho bu mutu ta thi dei uchati ke ain to aina phanga dom ne ko adu ma thona le ba taragati mating pang hai ite pari sumana to bio myam sino migi video ngai na le re harga asobam phangda share download to daga video flash to bino machine aina haijari base ai isama ise chapam ujiraga so ko aisu social worker amne aisu organization puba misak amani daga sibaw ai khoi ngasiba myam sino tabio ai 1 years party ko channel se ngasiba ai channel da akai bam jaro mo hoi kana gumne gon test to musai ko isnaw YouTube channel le be isnaw myam purma mi se maki talent jenga de maki kanjam na kano ubese wahi thinu ji ngamaja maduga mana comment da wahi sima haire haina nangna ai video support to bidraga kasu no lawde engbino haibasu ngam jawre jawi ko madu to bino te mi hai si loina talent engam su jai ko aduna isnaw myam ko ai de ngasi aina video lojari se myam mieng tan jai se myam na yengbi batagi myam na support to bitagi myam ji yengbi batagi views lakpa ai subscriber helakpa masikai nungai jaba enjoy dunia ba mangal natana pamjari se ai di mi du mana ko pham na cha thakta na video lo bangam jati isai cha chare aiga akhoge nat sankirtan si dine phambai matam phangjadi ba ko adu chana video lo ro ai bunu si bai sinam yam na hai ko as dada mangal na tabu thania ja thak chari gai thok to na video kam loge kai na igona yam takpi dei ai no video su hai je ki bani ko halman su hai ba ojam gon dum na to bi gano gai thok thong video lo jamna risk ki thabangi oja to binu jar ge potha bu kan adu ai bunu si na hai pani ma adu mam si ba wa he do sinam yam na comment da hai bu si ne ba adu na mani putu su yang hidaba pitu myam sulai ai ngasi ba mudu to jeti adu ngasi Manipuri chenjare iba ai chan ase Lakhipuda thajabani magi family yaudaba angang si nusi ba jam ngang nusi magi husband daman bo daman ase ai samana sei sa ba chalaga phajom se pirami koe jelami aduna challenge aina hareba ai nusi ba ichan Manipurdagi laga kasare jum palaba nangi dadana luhong sapaja ichan de challenge tawna hai hage ichan ge punsida nungai jai phaba mapuna thojam bi haibdo oisinu nabungna isai sakpa matam da ko ichan gi amesu nangi na puro bagi jai pham mangal gi damakta ko mandir puja torba sri ghot ado panjadevata haib lai mangana leiba gauranga maha prabhugi mafam da ko nabung aina thoni jaraga ichan maraba thijerabi ichan si ko ngasi ma luhong siga magi family kram udre ko ichan gi punsida nungai jai phaba haibase prabhuna thojam biu angang an sigi punsi nungai jai phaba je pina biram ko haidana nabungna thamoi tingna isor thong jarga ichanbu luhong bai sai mapung phalam bani aduna ichan kaimda wana binu mi haisi manade ko kaiguma nangna nabungi channel siu yengam taragati nangi comment da thina ngange na nangna kaiguma nabungi video su jengam taragati nang nabung haisi illo ko aina ichan ni damak jai pham mangal gi damak te nabung aina ko isogi phamna thongni jagra bani ichan gi punsi nungai jai phaba pamu oyu adu mioi ba haibase 짝 하리버 짝 짜리버 짝 아세 톰미브라 자이브라 카리브라 실리브라 모두기 마하우 강번 미에도 그동에다 와히 아무따 니 아마 팜다 와히 그동에다 팅앙원 그 니는 샤우낭가 수가 막 샤우도 뭔가니 아두 미 거래 아두나 시나우 누시르베 시나우 명 팜다 아이나 와히시 그당 탐져버세 시나우 시나
warubiro haina khanjai karigumba ai ngangi wahi sinje kari asoba jaw mata comment habiro mayamgi askumba migi asoba crime thidana migi karino haibasi thigidaba mayam adu ma isina gududi sanga toba friendship oba pamjati jargadi ai channel ase ai isana dum ai silent tothokjage ai channel je paida jagi haibagi kaisu rule regulation leite ko isina myam rule regulation leite ko fataba miga tinadi fataba oire hai ko ai di mayam isina ko ai 1k jongno ba ai views hena ba na ai tokjobanti ko aina pamjaru ba na sankirtana sita ko isina myam urubsiga ai thangosiga nungajo phawkhebo yam support tobirei support tobibisina mayam puro mangol tana haningai tana thagachari mayam ado jamna pende ko mitei machamu oira harga manipur gi comment su lakpa jawri to manipur hai ga tagri ko new niti hai ta gadi jam ai kun samne ekdam hai na kanadre adu moti khoi takchaba ngangune hai ba khan thamjage ko aduna sina mayam wahai gota comment ni haidana haining bata haiba sakmai unade na tongba tobodo tobiganu minga soiba oitagadi maikei masin support tobio maduga migi video do download toraga ko share toktoga maduga wa sana ngangli sokpudina manipur ta awaba se mateng pango akhoi ding si mateng to bolep chadri mayam sina challenge to na hai sin ko challenge to na hai sin adum sebe sina mangol na tagi channel su matam kaya dagi ko chahi phadriba 1 years phadriba ai channel asibo sina mayam nu sibidana ko ai gi 2.7 ke jogoto barani oropasiga mayam support to bibase ai sina mayam bo haningai tana thagachari ko ai video simple video siga myana yengbidana myana views han bidana ai thamoi nungai ba haro phawon base ai gi video sibu myana yengbi tamoktana isina myam thagachari aduna mayam isina sing nungai daba pendaba obata sigumba wahai wata sidon takati ai channel se ai isa ithomta ai tum ai channel se ai drop tokjage masi damakta adugi damakta ai waru puro suli jete ai gona channel sensu important na tan kadi important ni just important adubu ai important na tan khanjage kainda mayangi ai di comment pa ba matam sangjiti ko isna mayang comment hanjai kam kan haliab de ko numithang isai halama tungda chak to matungda ga isai mafam da kana sum chance phang matam da lai to dilep te ko comment ira kata video yeng da banati maya like idraga khubi namaka like ana idraga ta amaki ko nudu jeng da banati maya sina ngasi jo bodi de mangol natna kanang mati ta channel amta subscribe to du jawdi ai gi di to pati ma'am jawre mo to ai channel ai masi phonu chum ma'am nungai tabdi chum chin cham thole ai singa am khra ai ngang mo khra break phagan de ma'am sino adu ngasi ai channel chu yeng bi ba sino ma'am pru mangol natna haninga de thagachari lore lonana channel baita ba sino ma'am su mangol natagi support to bi tamakta haninga ile tana sino ma'am thagachari ngasi gi di video si asai da sum sanjarage ma'am okay bye